ngasi phone ke batongan dogan ba pau se singamadi social media degi lokhuchaba pau khara update pijari ahan mada maroi ba pau Myanmar gi Dipayen Township Marakan Village da military army na air strike tawda PDF tara Nepal sire kuntra hena aruba phibam da sokre arambai tingol gi PRO Robin Mangang kharapung gi update ka loinana Mizoram government da SPC militant singa shanti gi wari sanaba sem sakre sangai festival yauruba MLA anina maram pirakadabani haina KCP na pongdorakli loop taruk na sengdorakli sangai festival da amit saruk yakide Izairong khunja singna IDP singda jana thaklaba mateng panglakre Christian amasung Hindu lining na yellow group sing lapthok nakhibani haina sireina phungdokre asiba lam usek taruk phumjinkre hairaga handoklaga yenglobada atopa usek oirambagi wathok official ama kankhatnabo khonabada forest department gi kalam machine thaikre Kuki singbu illegal migrant ni hairaprabu yaningdaba phungdokre IDP mahiroi thomlamba van driver fare laikhidrabagi imung manungda lupa lakh manga gi tengbang pikre mapal lambi miyoi singna sanamahida thongnikre waroi singi Kuki khulga tainabada security matik chana thamiyu haina khunja singna apil torakli lebak kuntra ne thugi miyoi US da changlapa thingadori ngamkhai da China na aronba lamban sarakle Indigo flighting tha asigi tara dagi tara manga fawgi manungda hanagum mathok toba ngamagani Indigo ki wathok marakta kudong chaba lohhandanaba aeroplane ticket ki mamal lengakna nauna lepre Hojik pau sandona pijari Myanmar gi Dipayen Township Marakan Village ki Sagain region da Myanmar amasung Philippines ki football team singna T-shop ta leiringai da military army na air strike tawraga lalhoba tawthokpada PDF tara Nepal sire kuntra hena aruba phibam da sokle hairi amaromda Burma gi Kyokone Village Chawunwo Township Sagain region da su lalhoba leiba mafam singda military army na mai thaba amadi bom thadaduna air strike na singba sing tawduna yengnaba sing kanna tathokbagi thabak chathari Arambai Tingol gi PRO Robin Mangang khwairakpamna punsiga mari leinana asumna update pirakli Nahaki punsina kanadasu tainaganu afoba mina nahapu nungaiba pigani fataba mina nahaki experience oyogani khwaidagi hena fataba misak aduna nahaki punsida lesson ama piramgani aduga khwaidagi phaba misak aduna nahaki punsida kawba ngamlaroidaba ningsingbagi mami ama oyogani masini punsi haina asumna update piri Mizoram ki Chief Minister Laldu Homana Mizoram ki awang nongpok thangba sarukta yamna active oina operate tawraga leiriba Mar People's Convention ga shanti gi wari sananaba Mizoram government na sem chaba loire haina laukthokre Mizoram government na nauna lokholakliba khongthang asi Mizoram gi militant group SPC na Mizoram gi Kolasip district ki Aizol rural amasung Saijo 1 district ta militant sing asigi activity yamna kanna sahi kuntra rom chatharakiba SPC gi Sanate fraction gi hariba group asiga Mizoram government ka shanti gi wari sanaduna militant fraction asida yauriba kedar kunmanga dagi kuntra asi mainstream society da puraktuna hariba district asida tung koina shanti thamnabagi pandamdani hari Chief Minister Laldu Homana makhatana hai militant group asiga peace agreement sign tawnabagi thabak thoramsing sem saba loire militant faction asi Lanminga Sanate Naluchingba SPC faction amani Chief Minister Laldu Homagi khongthang asi Mizoram da base tawba Mar Student Association na sinduna pangthokpa 6 piroi kumhaigi thoramda Aizol gi kilometer 35 rom chalaga leiba Kolasip district ta pangthokadabani hairi Laldu Homana makhatana hai militant group asiga agreement sign tawnaba honarakpa matamda faction asigi leaders singa information inform oina wari sanaba kaya sanakre khongthang asi marna namna taba Mizoram gi Palasik Aizol rural amasung Saisuwal da leiba lana lamjing luraba militant group asigi kedar singbu normal life da puraktuna hariba district sing asida shanti purakna ba honaba khongthang amani hari Chief Minister na makhata na phongdokpada Mizoram da namna khundariba community sing asi Mizo amasung Mar community sing ni community sing asina state adugi tribal unity da mapangal kankhatlanba ngamlagani Mar community da leiriba miyoi sing asi lairik laisu haiba discipline khangba amadi Christian dharma da yamna thajaba miyoi ngaktani Mizoram government ki khongthang asi Mizoram da leiriba tribal singi marakta nungsi chananaba hengalhanabagi khongthang thong ama sabagumbani hari
Internally displaced persons singi phangpam thokpa hak phangdabagi mayokta November 18 general strike tawkhibaga loinana sangai festival boycott tawi haina miyam pumnamakta khanghankraba phawbada thongju ACG MLA TS Biswajit amadi Nambol ACG MLA TS Basanta Kumarna charuk yakhiba adugi maram party asida numit humnigi manungda khangalakadabani haina lona thingkraba KCP MC Progressive ki Information and Publicity Secretary Mahi Khomba Maiteina Thadoropa Chirol Hairi Chirol Asina Makhatana Hai Festival Asida Anam Kana Stol Hanglubasing Sumhang Kumei Sanaroi artist Singsu Nasa Nasagi explanation Numit Tareni Fawgi Manungda Party da Thamlakadabani Wakal Taminagadabani Natrabadi Warning Todana Thabak Paikalakani Social Media Platform Singda Kanagumba Karagi Khongbunai Oina Wakat Kya KCP MC Progressive ta Thagalai Maning Mayada Coin inaduna maning khomlaga leiba lebak ningba saba selbu phanglabadi oiningba oirage haina hingliba sasinnaba mapuna thadokwa party amadada thajaba thamigano hairi Lup tarungna miyamgi mafamda sengdorakli madudi leibaki thaugai puriba singna takpirakpagi matung inna natki lup taruk Sangit Kala Foundation Kaisamthong Center for Social and Cultural Development Manipur Singjamai Atinga Kwakaitel Surya Bara Sana Kala Kendra Langjing Asoba Kanglei Saisaklon Sindamsang Palace Compound Amadi The Social Welfare and Cultural Development Organization Charangpat na Punna Handagi Sangai Festival Lisingani Kunmangada Artist Singna Saruk Yaki Maram Aduna Sangai Festival Lisingani Kunmangada Yauruba Adugidamak Leibak Miyamna Ngakpinaba Hariba Lup Taruk Asina Soikre Lankre Haina Miyangwi Mapamda Haijeri Leibaki Thogai Puri Basingna Sengdoraknabagi Matam Bibirakbagi Damak Ikai Kumnabo Utsari Haina Asigumlaba Lup Taruk Asina Miyangwi Mapamda Sengdok Warol Thamlakli Haukiba November da Manipur government sinduna pangthokiba Sangai Festival lisingani kunmangada amik saruk yakiba lejade haina apunba Manipur matam isai kanglol amik na thadokpa chirol amana hairagli chirol sina makhatana hai amiki oinadi festival asi yaujage haiduna si thakibasu leite amadi government nasu amikta karigumba amata hairakpa leitabana festival asida saruk yararoi haina lepnaki loinana amiki artist singi oiba asoba mifam ama festival asigi mamangda Phamduna festival asida saruk yararoi haina lemnaki ba warep sing asi section na innaba amasung kanagumba singna individual oina yaurumlagadi masagi daitani haina amiki music arranger sing kauduna khanghanki amikna matam pumnamakta miyambu lumna lowduna amadi nungsi thaujal nijaba artist singi loop oibana leipak miyamgi ihul khangna thabak thoram pakatuna ta lakli IDP singi matamgi mating pangduna amadi Psychology ki Dr. Singh IDP Singi Kemta Puduna Pungning Wakal Leita Hansi Haibagi Timda Ana Layengi Program Kayasu Paikatuna Ta Laki Punamak Asina Maram Oiraga Lebak Miyamna Maru Oina IDP Singamadi Lebaki Senbi Chongbedi Basingna Amikpu Lana Ubidana Bachirol Asina Makat Tarakli Lamdam asida lariba yellow Purup Singh asi I Marini Ekoi Amatani Haibagi Wakal Londa None District ki Hausong Subdivision ke Manung Channa Laiba Izairong Kunja Singna Ngasi Namboi Khonglangkong Kaithel da Wakat Mipam Chathariba IDP Singda Makoigi Khulda Fangba Chana Thangnaba Polam Kaya Puruktuna Mateng Pangkhre Thoram Aduga Mari Lainana Izairong Khulgi Chairman Cherei Birim Takna Phaikhibada Ngallingai Matamdadi Singh amasung Tam Anigi Marakta Machin Manau Oibagi Afabu Mari Adu Lainara Kibani Adubu Christian Amasung Hindu Lining Lakibadagi Singtam Anigi Marida Ohongba Laktuna Lamnara Kibani Adubu Waraba Matamda Aikoi Masel Amana Amabu Mateng Pangnaba Haiba Asigi Wakal Londa Aikoigi Khulda Pangba Mana Masing Sing Asi IDP Singi Damakta Purakibani Haina Phongdoki Thoramaduga Mari Lainana Churachanpur Maite United Committee gi Convener Balesorna Phongdokibada Lairol Khungi Inpui Purup Singna IDP Singna Waraba Matam Asida Chan Taknaba Polom Kaya Puruktuna Mateng Pangliba Asigi Damakta Thagatpa Phongdorakli Makata Nasu I Mari Oiriba Aikoi Maselgi Marakta Hena Apaba Tungkoiba Mari Ama Purakpa Oirasuno Haina Phongdoki Thoramaduda Saruk Yakiba Kokomigi Convener Athobana Haibada None District ki Hausong Subdivision ki Manung Channa Leiba Izairong Khulgi Khunja Singh Yellow Purup Singh Amatani Haibagi Wakalonda IDP Singi Damak Chana Thaknaba Polam Kaya Purakliba Asina Aikoi Maselgi Mari Hena Chechil Halagani Laiminariba
Yellow Purup Singna Waraba Matamda Amana Amabu Mateng Pangnabana, Nungsi Sanabagi Mari Hena Sessenbak Namlagani, Mamangda Noni Amadi Tamenglong Districta, Sing Nikhaibadagi Awaba Taraba, Mayok Nariba Kulgi Muisingda, Tampak Lamgi Muising Satuna Mateng Pangki, Ngasina Amo Irang na maram oiraga awaba nanglaba IDP singda inpui Puruki Muising Laktuna, Mateng Panglaba Asigidamak Tagatpa Pungdoki. Umang wamang koksilakpana ay ngasagi khal kaitharakpagi chaitheng phanglingai chairak asida sa usik singbu ngapi senbinaba lengakna lokhatliba forest department gi manungda aranba toba official sing kankhatlaga thamlabra haibagi wang hangnarakle sahi asigi june thada thobal forest division gi manung chanba kaksing forest ranger gi makhada forest bit amagi staff singna laikai gi miyoi kharadagi phakhiduna pukhiba asiba lam koi usek taruk matam adugi bit officer amana phumjinnaba pukibagi thodok ama thoki usek taruk adu tasengnamak phumjin khrabara haibagi wahang laknabadagi team amana phumjili hariba mafam aduda tawthoktuna yenglobada atopa asiba usek taruk oiramba thengnaki pause asina phangba paw amagi matung ina usek taruk manghanbagi wathok adu kupsinnanaba honabada Atopa usek taruk ama amuk hatlaga puthoraki wathok adugi matangda inquiry committee ama semduna range forest officer anina thijinba hokre makoi anigi report adu mari leinabasingda thagatkre haibagi pawdi phangi adubu hairiba report adugi matangda lakhotkadaba thabak thoramsing amasung usek taruk onana phulambagi wathok adu forest department manungda kankhatnabagi Kalam masin thehen khraba haibagi wahang ama nauna hangnarakli usek taruk phumkhiba amadi atopa usek taruk phangkhi haiba utnanaba honabada punna usek 12 siba amasung phumjinbagi case asi wildlife ka mari lainaba organization singna yamna maru oina longnari hiramasigi matangda wildlife organization ama oiriba wildlife and biodiversity conservation committee manipur nasu mari lainaba singda wathok adugi achumba maramsing puthoknaba khanghalakhrabani panba yabadi ningtham thagi khamthingna ingsilakpa matam asida leipak lana pairaklaga usek makhal kaya ama Thobal Kaksing amasung Bisnupur district ki manung channa leiba part singda sakaba horakrabani asigumba tanpham asida lanai miyoi kayana tanglaba miyoibana amu leigi haiba phanglaroidaba lamkoi usek sing asi chadong yonanaba pakchana phabagi thabaksu chathari marak asida forest department gi kangbuna check toba lakpada part amasung part mayada usek phananaba lang kaya marum thaklaga thanamba thengnabadagi phagatpasu leptana chathari Kuki Purupu illegal immigrant ni haina phongdorakpa adubu Committee on Protection of Tribal Area Manipur Kuki Hills koktak na akanba mawongda yaningdaba phongdokre adugumba wafam adu constitution na yaroidaba amasung logi mityengda chatnadaba amani Manipur gi tongan ethnic group singi marakda chunadaba wafam kaya phongdoknarakli Naga tribes ki organization kharana Prime Minister Narendra Modi da aiba cherol thaduna Myanmar dagi sin Kuki kaya Thingbinaba yaudana changsilakleba adu yengsinnaba haijakiba adugi matangda Committee on Protection of Tribal Area Manipurna yaningdaba adu phongdorakibani koktaki cherol amana hai adu gumlaba wafam adu constitution ga chunadaba legal oina chanaba yadaba puwarida aranba amasung communal oiba wafam singni tongan ba media report singda Kuki singbu yelomi natte haina phongdoknari madu semjin sajinba amani constitution na piriba ngaklo adubu sakhangdabani sahi Humbudra hena constitution na ngaklo piduna laklabani Kuki tribe asibu kumsing lisingam chamapan yangkhai dagi hona Chadul tribe ama oina sakhang lakhabrani matam aduda any tribe haina list ta yauri Indian constitution gi article 342 gi matuk inna India gi president na parliament ki ayabaga loinana list adu semdok semjin tawgadabani State government, civil society organization natraga lanai miyoi amatana authority ama oina wahang hangba yaroi Kuki singbu foreigner ni haina phongdokliba wafam adu constitution gi matung ina wahanthok yaudaba amani hairi Laibak thiba lambi gi thodok amada cycle da school chatluraga halakpagi lambi da IDP mahiroi ani yangna thorokpa van amana thomlamlaga mahiroi nupi macha ama laikidaba amadi amana soktuna laikhanna khibagi van adubu thaukiba driver amadi registration gari number
MN01 AK3578 थोरक ड्राइवर पुलिस ने फारे थौदो अदुगी मतंगदा लमलाई पुलिस स्टेशन न केस अमा लखटपग लोइनना थीबो हुंबगी थबक चथरब मतुंगदा थौदो अदुदा चेनरिबा भेन अमदी ब्रेन अदुबु थोरकिबा ड्राइवर अदु फाकिबनी मणिपुर लेंगाकी होम कमिश्नर अशोक कुमार ना अवाब फोंदोकपग लोइनना सौमुंग रिलीफ कैंप त लैरिबी सना कैथेल मैतै लेकाइदगी लैकिद्रबी ngangbam सनाथोय अपोकबी सौभागी इमुंगदा लुपा लाख मंगागी तेंबांग पीख्रे इंडिया की तोंगान तोंगान स्टेट सिंगदगी लाखिबा डेलीगेट चाम यांखै हेनबा यावना थाईलैंड मलेशिया सिंगापुर भूटान दगी लाकपा डेलीगेट सिंगना लाइनिंग थौ सनामही संगलेंदा लाक्तुना लाइनिंग थौ सनामही अमदी इमाल एमरजेंसी दबिगी मफमदा थौनी खीबगा लोइनना लाइफम असिगी अकोइबा मफम सिंग येंखरे लाइनिंग थौ सनामही टेंपल बोर्ड की माइकैदगिसु डेलीगेट सिंग अदुबु अचंबा लेंयान फी अममम खुदोल तमदुना तरामना ओक्तुना चाकलेल अमा चामिनखी डेलीगेट सिंग अदुबु लुसिंखिबा DMU की BC Professor W Chandababu na hai Indian Council of Social Science Research New Delhi na sponsor tawduna DMU MTU amasung Northeastern Management Association na khusamnaduna sinduna ngarangdagi hawduna chatharakliba international conference ta saruk yariba delegate chamaga maripu asida conference asigi theme asigi वांगमदा खुनाई असिगी वैल्यू सिस्टम अमदी लमदम असिगी कल्चर अमदी लोकसिंगी पुकै खंगहनबगी पांदमदा मखोइबु सेंगलबा लाइनिंग थौ सनामही संगलेंदा लाक्तुना येंगनखिबगा लोइनना चाकलेन अमा चादुना कॉन्फ्रेंस असि लोसिनखिबनी महांगना हाई डेलीगेट सिंग असिना मणिपुर की कल्चर असि मपाल लेबाक सिंगदा यौहनबा ngamgani हाइबगी असेटबा थाजबा लै हाइखि कुमजा लिसिंग अनि कुलुमदोगी मे अहुमदगी थोरकिबा कांगलुप की इरांग नमरम ओइरगा सही अनि मखा हेना बिष्णुपुर डिस्ट्रिक्ट की मनुंग चन्ना लेबा लेमराम हाई स्कूल दा लेरंबा वारोय सिंगी IDB सिंग लेंगांगना डिसेंबर फावबगी मनुंगदा युमदा हंजिल हनगनी हाइना थाजबा पीखिबगी मतुंग इना रिलीफ कैंप असिदा लेरंबा इमुंग हुंबुमरी की मियोय चनी यांखैतरेट बिष्णुपुर डिस्ट्रिक्ट की DC पूजा इलांगमंगी बिजेंग मखादा हंजिन हनख्रबा मतुंगदा IDP सिंगी माइकैदगी मतिक चाबा सिक्योरिटी सिंग पीबीनबा मरी लेनबा सिंगी पुंगनिंग सिंगसिलकली मफम अदुदा पाउमी सिंगना हकथेंगनना चंगलुबदा मयुम मयुमदा हंजिलबा मियोय सिंगना फोंदोरकबदा सही अनि मखाई हेना मयुम थादोकदुना लैरुरबा मतुंग मसागी युमदा हंजिनबा फंगबसी नुंगाइबा फावी अदुबु युमदा हंजिले हाइरबसु मतम सांगना युम थादोकदुना लैरकबना युम कैगी फिबम असि यामना सोक्सिलंबना करंबा मतमदा हानगी इंग सिग्ना लैबा ngamgani हाइबदुदी तंबा ngamdaba फिबमदा लैरी लैंगाकी माइकैदगी IDP सिंगदा पुथोकदबा सेनपम सिंग अहानबा तांककी पीखरबसु अनिसुबा तांककी पिथोकत्रिबना खुदोंचादबा कया मायोकना हल्ले अथुबदा पिथोकनबा थौरांग लखोटपियु हाइरकली अमरोमदा हौजिक वारोय सिंगी खुंजा सिंग असि 93 सुबा AR CRPF अमदी स्टेट फोर्स ना ngak सेंदुना लैरबसु खुल असिगा हेक थंगनबदा लैरिबा कुकी सिंगना अमुक हन्ना अटैक चथरकदरा हाइबगी मिपाइबा लैबना कुकी गे ताइनरिबा मफम सिंगदा अहेनबा सिक्योरिटी सिंग मतिक चाना थंबियु हौजिक खुल असिदा खुंजा सिंगना संगथोक संगसिन तौबदा सिक्योरिटी फोर्स सिंगना आधार कार्ड चेक तौबगी थबक चथरी खुल असिदा संगथोक संगसिन तौबदा अकंगनबा मतम थंबा असिना खुंजा सिंगदा कुदोंग चादबा कया मायोकनरी हाइरकली हौकिबा नुमित खरनिगी ममांगदा US दा मिसी मिनागी थौदोक कया थोकिबदगी लेबाक अदुदा तंगदु लैतादबगी फिबम अमा लाकबगी US लैंगांगना लेबाक 32 गी मियोयसिंग चंगलकपा थिंगबगी खोंथांग लौखटपा हौरे हाइना US होमलैंड सिक्योरिटी क्रिस्टी नियोनना फोंदोकरे ngarang Fox News दा अखंडना उनबा अमदा क्रिस्टीना प्रेसिडेंट डोनाल्ड ट्रम्प एडमिनिस्ट्रेशन लेबाक 30 गी मियोयसिंग लेबाक असिदा चंगलकपदा अथिंगबा थमनबगी फिरेप लौकिबदु लेबाक अनि हापचिललबा मतुंग लेबाक 32 सुरकपा याय हाइरी US लैंगांगना लेबाक असिदा चंगलकपा अथिंगबा थमगदोरिबा असि इमिग्रेंट अमसुंग नन इमिग्रेंट यावरी अथिंगबा थमगदोरिबा लेबाक सिंगदगी लमकोइबा महिरोइसिंग अमदी बिजनेस तौबा मियोयसिंग फावबा लेबाक अदुदा चंगलकपा यारोय हाइनासु ट्रम्प एडमिनिस्ट्रेशन वारेप लौकिबनी Fox News na akhanana unaba aduda athengba thamgadoriba lebaksing adudi phungdokpa leikide hairi India की ngamkhaida put lising tara mari chama wangba mafamda China na aronba lanban sajilakle haina satellite image dagi khangba ngamle Beijing na lunje boram amasung tingri da semgalakriba air base ahum adudagi fighter jet helicopter amadi spy drone humdrani thoi hena launch tawbagi kudong chaba lei Wall Street Journal gi report amana hai ka hena ingba mafam amada China na aronba air base sagalakbana India da chauna nungnangba pokhale
Union Civil Aviation Minister Ram Mohan Naiduna hairi Indigo ki flight paktaknana cancel tawrakpadagi miyamna thengnariba khudongchadabasing ngasidagi kokhallagani government na airport singda housing backlot leiribasing adu hanthanaba mari lenabasingda yamna kanna honari lokhallagliba khongthang asigi manung channa airport amasung airline operator singda pikliba angangsing mamasing senior citizen sing amadi disability person singda hena akhannaba miyeng changduna makhoigi chathok chasinda ayatpa pidanabasu taksinki Bharat Airlines singi regulator oiriba DGCA nasu pilot singda aeroplane paibagi akaknaba matam thamlamba adu komthoknaba warep lokre hairi amaromda Indigo gi CEO Peter Albertsna airline sing cancel torokpadagi miyamna kudong chadaba mayoknabagi damak ngakpinaba phongdokre mahakna video message amada piba warolda numit kharani asida airlines asi flight kaya cancel toki ngarang khaktada flight lising ama hena cancel toki airline asina tha asigi taradagi 15 fawbugi manungda hanagum mathok toba ngamlagani haina mahakna thajaba phongdokhi Indigo Airlines ki domestic flight khudingma cancel tawkiba amadi pakchana flight paibagi matam delay tawbana maram oiraga tongan airlines singi ticket mamal hengalakpa thingnabagi pandamda civil aviation ministry na anoba ticket ki mamal lauthokre ministry ki chirol amada hai airline khrana hojik oriba kudong chadaba pibum asida ticket mamal ka hena hengatnaba honarakpa adu lengakna hakchinna lawi passenger singbu kudong chaba lawnaba honariba miyoi singdagi kannabagi damak anoba ticket ki mamal adu lepani pau asigi matungina kilometer 500 fawba paigadaba aeroplane gi ticket ki mamal 8,500 oigadabani kilometer 500 dagi 1,000 fawba paibagi mamalna lupa 12,000 oigadabani kilometer 1,000 dagi 1,500 fawba paigadaba aeroplane gi mamalna lupa 15,000 amadi kilometer 1,500 dagi mathakta paigadaba aeroplane ticket singi mamalna 19,000 oigadabani hari tongan airline singna sunaba ticket mamalda service tawnanaba akanaba thorang asi paikatpani thorang asi airline khuding makta chanagani lengakna lepliba ticket mamalgi chang asi ngakna chatgadabani hojik oiriba phibam asi hojiki mahoksagi phibamda hanjilaktriba phawba anoba ticket mamal asi chanagani passenger singda kudong chadaba thondanaba amadi discipline laina ticket ki mamal lepnanaba akhanaba directive adu thokibani asigumlaba kudong chadaba matam asida aeroplane tongduna chatliba singda sel thungi awaba mayokna haloidabani ministry na airline singa pau phaunaduna online travel platform sing yengsingani loinana ticket ki mamal su lengakna kupna yengsingani hari amaromda Indigo gi cancel tawkraba flight singi ticket ki senpham pumnamak lakliba tang 8 ki numidang pung 9 phawbugi manungda passenger singda handoknaba Ministry of Civil Aviation na Indigo gi official singda pautak pikre loinana hojik oiriba phibam asida airline service tawriba singna flight ki atongmal hengatanabasu ministry na mari leinaba singda pautak pikre Kumja lisingani kuntra tarukta pangthokadoriba Olympic Games India da pangthokpaga loinana Gujarat ki Ahmedabad na hosting right phanglaba yai haibagi thajaba lei haina Union Home Minister Amit Shah na phongdokre ningsingba yabadi lagliba kumja lisingani kuntra da pangthokadoriba Commonwealth Games ki yumbu India na oiraba official oina lauthokpa leikrabani Ahmedabad Sansat Khel Mahotsav ka singibagi thoram amada saruk yakiba Union Minister Amit Shah na Ahmedabad City na lakliba sahi khara asida hena chawba malengi stage amagi damak sem sapam tui numit humni gi khongchata hojik Ahmedabad ta leiriba Amit Shah na makhata na haibada kumja lising kuntra taruk fawbada city asina national amadi international gi thakta pangthokpa mega event kaya yumbu oiraba yai hariba pangthokadoriba mega event sing asi maru oina kumja lising ani kuntra taruk Olympics game ki damak yumbu oibada mateng oinabani sana khonabagi lamda center na sen thadaba hengalakbagi matangda palladuna kumja lising ani kunmari da India gi oina sports ki budget ta lupa crore 9,000 oiramba adu chaliba sahi lising ani kunmanga asida lupa crore lising mari da hengatuna athlete singi facility amadi support system singda phangan bagal loinana sanaroi sing training pibadasu henadagi phagatpa ngamle hari Makha tarakpa pawda kumja lising ani kunithoi dagi saba haukiba kongjom kaithel asi contractor amadi mari leinaba department singna saba loire haina khangalabasu ngasi phawba sijinaba yabagi phibamda leitriba asi lengangna miyeng changbiyu haina
Federland Patriots Memorial Club Khongjomgi Maikeidagi Phongdorakli hiram asigi matangda club asigi secretary Sapam Olenna phongdorakkibada Khongjom Kaithel asi matamga chunaba mawongda sanabagidamak kumja 2012 da Chidoklaba matung kumja 2012 da saba haukrabasu ngasi fawba sizinaba yabagi pibamda leitre hiram asigi matangda mari lenaba department da kayarak khangankrabasu fan leite maram aduna hauzik sariba asi loire haina contractor amadi mari lenaba department singna khangalaki hairi Aizol amadi Assamgi tongan-tonganba mafamsingdagi yamlaba drugsing phagatpa ngamkhre Narcotics Control Bureau amadi CRPF ki apunba kangpuna Aizolgi mafam kharada thiba humbagi thabak chathabada drug kilogram 5 gram 54 ga konana chenaba mioi Nepal phagatpa ngamle hari pawasina hai phagalaba mioi sing adu police na wahang pang chathabada drugsing adu Indo Myanmar ngamkhai lana puraklaga Bangladesh tamna puna pa khonarambani haiba khangba ngamle amaromda state authority singa punna kusamna duna chatpada hena kudung chanabagi damak Guwahati da DNCB gi anoba resident office amasu hangdokre hari amaromda Assam police na Karbi Anglong Silver amadi state asigi tongan mafamsingdagi drug kaya phagatpa ngamkhre ngarang Assam police na mafamsing asidagi lupa crore 13 romgi value oigadaba NDPS contraband kg chama amadi java tablet kaya phagatpa ngamkhre hairi Assam police na nai kaba drugsing maru oina muthatnaba changsilakpa khongjang asibu Assamgi chief minister Hemanta Kumar Biswasna thagatpa phongdokre loinana Assam police na drug ki mayokta changsilakpa khongjang sing asi mai pakpa khongjang ama haibadu oire Assam police na matam masak khangna mathau masak khangna drug ki mayokta changsilakpa khongjang asina drug karobar tawriba mioisingda akiba amadi ninghanaba pokhalle haina su phongdoki makha tarakpa aroiba pawda editorial kalamdagi machangoiba paw ama lakhotchari madudi union territory sembagi manglan Manipur kaheloi haiba phirep nakhai senglabanina ingtharo Lairik laisu khara tamloba singmi kharana makhoigi phirep singbu humlaga puba yananaba sahi kayagi mamangdagi honaraga lai ai apa saba sing aduna samjaraba misam miyambu makhoigi khubam nungda thamba yanabagi damakta maiteibu kham thengna tugatchaba miyengda yengnanaba seranaba wakhalon pisilli adugumlaba wakhalon sing adu mathang sandoraktuna hojikti tamthiraba hugi mayaksing adu sahi nauriba chamjaraba singmi ichil inausingda yokre hojikti sahi nauriba naga singi naha singna maiteibu onsillaga chairi kuki singnasu maiteida onsillaga chairi singmi singbu tamina nathairaga thambi singi lamsing chakhotnanaba sembi sabide makhoibu Tami singna hanthana yengbi chakhotaba tukatchaba mityengda yengi haibana singba sing asini Manipur haiba asi maitei khaktani masida singmi yaude lairik tambadasu maitei lon mayeksu maitei mayek isai nomaisu maitei lon loinamak tribal singda tamhanmani namduna chanahanmani hainasu paukthokpiri lanna wakhalon asigi sahi kayagi mamangdagi haipa saba singmi singna topna wakhalon kaya asi insilakpani maram asina pikraba state asida nagagi lam amadi kuki gi lam haiduna makhoi masel yenthoknarakle asigumlaba machet makai tabagi wakhalon amasung Manipur thugaibagi aronba lalon sing asi maitei singna yamna warawi maramdi Manipur haibasi sanglaba sahi cha kayagi mamangdagi howna lai oikraba ahallaman ipa ipu sing aduna masagi I kattuna ngaklamba ngaktani khakjiktang chawba Canvas amada amuk yengsi Manipur haibasi India gi state amani adubu India na loba warepta Manipur karisu karibu yauribage aikoisu haiba taribra Hindi lol namna tamhali makhoigi lining aikoida pusilai aikoibu hanthana yengbi aikoibu chakhottana namsillaga thambi Delhi gi angamba singi makhong pairaga khurum halli aikoigi chakthung ningthina pibide asigumlaba asi aikoina India da chairaga aikoi tokhaina hingjarage India gi saruk ama oiraroi haibasi yagadra Asigumba India gi thongsing asi yaningdabadagi Manipurda furup kayana nongmai paiduna India gi mayokta lal hoba natra horiba lal asi sahi kaya fawa aikoina natraga nakhoina semlakhigani haibasi haiba ngamra
ꯆꯅꯩꯅꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯐꯪꯂꯔꯣꯏꯗꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯋꯥꯔꯧꯅꯔꯒ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯅꯗ꯭ꯔꯒ ꯀꯔꯤꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯗꯧꯔꯤꯕꯅꯣ? ꯔꯨꯃꯥꯜ ꯃꯨꯛꯇꯪ ꯄꯥꯛꯄ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯅꯥꯒꯥꯒꯤ ꯂꯝ, ꯀꯨꯀꯤꯒꯤ ꯂꯝ, ꯃꯩꯇꯩꯒꯤ ꯂꯝ, ꯄꯥꯡꯒꯟꯒꯤ ꯂꯝ, ꯃꯌꯥꯡꯒꯤ ꯂꯝ ꯍꯥꯏꯅ ꯌꯦꯟꯊꯣꯛꯅꯔꯒ ꯐꯪꯒꯗꯧꯔꯤꯕ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗ ꯌꯦꯡꯂꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯕꯨ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯀꯥꯏꯍꯟꯗꯅꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯆꯥꯎꯈꯠꯇꯦ, ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯊꯔꯦ, ꯑꯩꯈꯣꯏꯕꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ, ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯈꯤꯗ꯭ꯔꯦ, ꯑꯩꯈꯣꯏ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯀꯠꯅꯤ꯫ ꯋꯥꯀꯠ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯤꯡꯃꯤꯒꯤꯁꯨꯅꯤ, ꯇꯝꯃꯤꯒꯤꯁꯨꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯌꯦꯡꯂꯒ ꯕꯤꯍꯥꯔꯒꯁꯨ ꯑꯗꯨꯃꯛ ꯑꯣꯏꯒꯅꯤ, ꯋꯦꯁ ꯕꯦꯡꯒꯣꯜꯁꯨ ꯑꯗꯨꯝ ꯑꯣꯏꯒꯅꯤ꯫ ꯃꯔꯝꯗꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯌꯥꯗꯦ꯫ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜꯂꯤ, ꯂꯣꯀꯦꯁꯟ, ꯄꯣꯄꯨꯂꯦꯁꯟ, ꯏꯝꯄꯣꯔꯇꯦꯟ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯂꯨꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯗꯦꯜꯂꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯗꯦꯜꯂꯤꯒꯤ ꯄꯥꯛ ꯆꯥꯎꯕꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 1,139 ꯈꯛꯇꯅꯤ꯫ ꯃꯅꯤꯄꯨꯔꯒ ꯌꯦꯡꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 10,10,1,900 ꯍꯦꯜꯂꯤ꯫ ꯆꯍꯤꯒꯤ ꯕꯖꯦꯠꯁꯨ ꯍꯟꯗꯛꯀꯤ ꯁꯦꯟꯕꯥ ꯆꯍꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯔꯣꯔ 35.103 ꯈꯛꯇꯅꯤ, ꯑꯗꯨꯒ ꯗꯦꯜꯂꯤꯒꯤꯅ ꯂꯨꯄꯥ ꯀꯔꯣꯔ ꯂꯥꯈ ꯑꯃꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯕꯖꯦꯠ ꯑꯁꯤꯒꯨꯝꯂꯕ ꯑꯍꯨꯝ ꯃꯈꯣꯏꯅ ꯑꯣꯏ꯫ ꯂꯝꯁꯨ ꯑꯩꯈꯣꯏꯅ ꯆꯥꯎꯏ, ꯆꯥꯎꯈꯠꯇꯕꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯦꯟꯕ, ꯑꯗꯨꯒ ꯁꯦꯜꯅ ꯃꯈꯣꯏꯗ ꯄꯪꯍꯩꯗ ꯍꯩꯖꯤꯜꯂꯤꯕꯁꯤ ꯃꯤꯁꯤꯡ ꯌꯥꯝꯕ ꯈꯛꯀꯤ ꯅꯠꯇꯦ, ꯃꯁꯤ ꯂꯝꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯑꯗꯨꯅꯁꯨꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯅꯤꯡꯊꯤꯅ ꯂꯩꯇꯦ꯫ ꯂꯩꯅꯨꯡꯗꯒꯤ ꯐꯪꯕ ꯌꯥꯕ ꯃꯥꯏꯅꯔ ꯃꯤꯅꯔꯦꯜꯁꯤꯡ ꯊꯤꯕ ꯐꯥꯎꯕ ꯆꯤꯡꯃꯤ ꯀꯥꯡꯕꯨ ꯑꯃꯅ ꯌꯥꯗꯦ꯫ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯄꯪꯄꯤꯗ ꯄꯤꯕ ꯌꯥꯕ ꯐꯥꯏꯅꯥꯟꯁꯀꯤ ꯑꯣꯏꯕ ꯀꯥꯡꯂꯣꯟ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕ, ꯑꯩꯈꯣꯏꯒꯤ ꯇꯥꯡꯖꯕ, ꯑꯩꯈꯣꯏꯅ ꯊꯤꯖꯕ ꯇꯦꯛꯁ ꯃꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯊꯕꯛ ꯀꯌꯥ ꯌꯥꯝꯅ ꯇꯧꯈ꯭ꯔꯕꯒꯦ? ꯅꯥꯒꯥꯁꯤꯡꯅ ꯀꯌꯥꯝ ꯇꯧꯈ꯭ꯔꯒꯦ? ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯅ ꯀꯌꯥꯝ ꯌꯥꯝꯅ ꯇꯧꯔꯤ? ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯦꯡꯒꯥꯎꯗ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯊꯥꯒꯤ ꯇꯂꯕ ꯄꯤꯅꯅꯕ ꯍꯣꯠꯅꯕꯗ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕꯅꯤ꯫ ꯇꯝꯄꯥꯛꯀꯤ ꯂꯝꯁꯤꯡ ꯆꯠꯄ ꯌꯥꯗꯦ, ꯊꯛꯅꯅꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯗꯦ, ꯍꯦꯜꯊ ꯀꯦꯌꯔ ꯁꯤꯁꯇꯦꯝꯁꯨ ꯐꯩ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯀꯦꯄꯤꯇꯦꯜ ꯑꯣꯏꯕꯅꯤꯅ ꯆꯤꯡꯒꯤ ꯂꯝꯗꯒꯤ ꯈꯔ ꯑꯗꯨꯝ ꯍꯦꯟꯕꯗꯤ ꯌꯥꯏ꯫ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯄ ꯊꯧꯁꯤꯜꯅꯤ ꯍꯥꯏꯕꯁꯤ ꯈꯟꯅꯗꯦ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯩ ꯆꯩꯅꯩ, ꯃꯆꯦꯠ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯟꯅꯩ꯫ ꯑꯗꯨꯒꯨꯝꯂꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯇꯝꯊꯤꯔꯕ ꯂꯤꯟꯒꯤ ꯍꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯏ ꯄꯥꯛꯂꯔꯣꯏꯗꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯄꯨꯔꯛꯂꯒ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯋꯥꯏꯜ ꯂꯥꯏꯐꯇ, ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯀꯝꯗꯧꯅ ꯆꯥꯎꯈꯠꯀꯗꯒꯦ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯈꯟꯊꯃꯤꯟꯅꯁꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯕꯨ ꯃꯔꯝ ꯑꯃꯠꯇꯗ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯕꯁꯤ, ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯍꯜꯂꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯒ꯭ꯔꯨꯞꯁꯤꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ MHAꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯁꯨꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯒ꯭ꯔꯨꯞ ꯑꯅꯤ ꯍꯥꯏꯕꯗꯤ UPF ꯑꯃꯁꯨꯡ KNAꯅ ꯆꯦꯔꯣꯜ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯕ ꯅꯠꯇ꯭ꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯇꯧꯔꯒꯨꯝꯁꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ, ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯖꯅꯤꯡꯏ꯫